Pausede yumpam oiba maruiba pau kharab de tawjari Congress Sarkar Mtmda Tondonsana amadi Bengali High School ki lam Lupa amadi yonkhiba BJP Sarkarna tuminna laithokpham thokte haume Imphal ki uribokta Leiriba Tondonsana School amadi Bapuparada Leiriba Bengali High School ki lam asi Congress Sarkar ki Mtmda sumnadagi Lupa amada yonthokiba asi BJP Sarkarna thikatpham thoge Masigidamukta high level committee ama semduna Thigtkadabani aina Federation of Haumigi General Secretary nangasi press thadokkhre Cerol amana aire Cerol asin airibadi Tondonsana High School amadi Bengali High School asi Sarkar ge school ama mapung phana matam chana leirambadagi iramdam asida matik chaba mahiroi kya puthoktuna lakhiba school singne adubo Sarkar ge school sing asiba muthatlaga private school amada on kiba marumna matam adugi Congress Sarkar aduge minister kharade asoba sen pam khara senja thumja tawrum loi haidingai leite Congress na lam asi jonba matamda school asida matik chaba angang sing school gari ba matamdani haire Cerol asina hai khwaidagi thamoi sokningai oiribadi uripok Tondonsana High School dagi private school da thaduna mahi tampak ngamdaba lairaba angang kaya amma mahi tamlibane masida natana lamdam moduki sanaroi kaya ge amata ngairaba sanabung amasu oiram libane school asida mahi tamjaramba angang sing aduba Congress Sarkarna kilometer ahum lapa maphamda school ama lingkatlaga school da larik tamnaba sinke Pikliba angang sing aduba kilometer ahum lapna school tamnaba sinba aibasi lairik tamba togo aina sinbagumbane lairik tamba phangdraba Maheiroising adugi mapunsi mangan kibagi daita matamdugi Sarkarna pubham thoge Pikliba angang sing adugi mama mapa sing aduna madugi Congress government na makhoigi wakat tabidabadagi Ramkrishna Mission gi office Bengali High School da chatuna kayarak aikibani madusu mission school gi kangbu singa tabibagi mohta karimnabagi minok natana karisu kanaba fangan kide Cerol asina aroibada hairibadi Sarkar ge school muthat piganu Sarkar ge school muthatlaga Ramkrishna Mission private school amada yenthokanu haiduna wakat mifam kaya tawkhe mifam kaya pangthoki Prime Minister da phawu wakat che pighe masidagi handuktuna Manipur ban anirak tawkhi adubo Congress aduna manada apigide maramaduna BJP government asina Sarkar ge school ani asibo amuk han hingat hanbiyo sanaroi singbo kanbiyo amadi lairaba laik tamba phangjedraba angang singbo mahi tamba phanganbiyo loidana government school yonthokiba mi singbo sairak pibiyo aina Federation of Haumina haire Nagalambaromda dance college ki Maheiroisingna Erang Houkhre Palace compound Leiriba government dance college ki Maheiroisingna Manipur University of Culture ki vice chancellor amade deputy registrar na pi ki bathajabagi wangwada ngasi entrance exam pangthokoda Maheiroising Erang Houkhre police team amalak tuna khudakta Erang adu lakhe laksinke Sakjin ki bakhongjang adu the government dance college student union ki vice president somborjit na phangdoki bada university asida nauna sangit bisharat tamnabagi piba eligibility criteria da college asigi anadagi graduation ga manaba posting loiduna leiraba Maheiroising tambagi ayaba pidabagi matangda Sarkar da memory na pisin ki bal laikre masiki matungda ngarang university asigi bc amadi deputy registrar ga phaminaraba matungda dance amadi music department ki oina matam khara entrance jaithok laga punna pangthokpa aina janakhe masigi matungda ngasi nampuda department apunba ge entrance pangthokpa si yamna lebak macha ta dabat thawongne BC amadi deputy registrar am oibagi haidokhiba wangak taba ngahek irang laksinaba mongda tawba manba thawong asi Maheiroising yaba ngamloi ngasi security ngaktuna pangthokleba exam asi art put tamjana leiriba college asigi Maheiroising bo namthanaba honabane ngasi entrance pangthokiba tarabasu hayengdagi makhatana college asida university ga mari leinaba Mioi amata sanghandabana chingba khongjang kaya sangsingani aikhe nupi singba awang pathakta ikai khumnagadabane matam amadi lamda masida nupa kaya security ki makuta masing khangdana sekhibadagi nupi kaya gi maraibak kari oigani aina miyamna haidarabadu ngasidi madugi onna taina barumda lagle Ponsi ki awanungai phangjadrabi sahi yamjadrabi nupi masa kaya Mioi bigi wakhal khanba ngamjadaba sagi puksel chenba Mioi kya na ijat mangan bibagi tabak kaya chatharakle asigumba saga ke puksel chenba singi manungda lamdam sigi kelong mising nataba mapal lamdagi lakpanan manupuri kaya su chenare amromdana lamdam masida mobile phone thorakpadagi nupi da thokpa crime gi masingsu haingai litena hengalakle mobile phone gi khudangdagi masa khangnadaba Mioi kya khangnarakduna chathidaba kya chalakpa asi pakhang leisabidagi hendoktuna mayumakai palaban upi nupa kaya so asigumba crime asida yaure haujiki matamda nauriba jumban bagi chahi chutriba nupa nupi kya na nauna jumban lambida khongdarubadagi awaza thengnaduna ponchi pikhamnaki ba kaya Youkhre Manipur gi haujik oiriba phibam asida yamna section ningai oiribadi leisabi masa kaya lobuk lamangda
हातोक्तुना थमलंबा असिने चुमना हातोक्लमलगा थलंबा सुनत्तबदा नुपी ओइबिगी चटमंगलबा मतुंगदा आदोकपा असिने असिगुंबा थौदोक असि मणिपुरदा फना यामना थोखरे असिगुंबा थौदोकसिंग असिदगी ngakthokke आरबदि मामा मापा ओइबसिंग मचा निंगोलसिंगबो सेक्सिनना सेनदुना अयुक्की नुमिदांगी करी तौरी करम लिचत चली हाइबसि कुपना यंगसिनबा दरकार ओइरे हौजिकी मतमदा लैसाबी मचासिंगना मामा मापासिंगदा नमथाक तौदुना ममानबीगी मनाक्ता चटलुगे बाजार चटलुगे हाइदुना ओइदबा ngang मखोइना चटनिंगबा चटपा तौनिंगबा तौबा असिनासु मखोइगी खुदुंग थिनांगाई ओइरके पाखंग लैसाबी हाइबसि नुंसिनबा हाइबसि लाइगी हक्तक्तगी चटनदुना लाक्लबा कांथोकपा याररोइदबा तांकक अमने नुपा ओइबिसिंग नुपी ओइबिसिंगबो करिसु खंदबगुम हईलैगुम पत्थतुना लंगथोकपा याबगुम नुपी कयाबो इज्जत मंगंदुना आतोकपिबा अमदे काउथोकपिरंबा असि करिदगी हाइबा तारबदि नुपा ओइबिसिंग अदुना नुपीसिंग अदुबो पामलक्तबदगी हाइबा याय मतम असिददि नुपी ओइबिसिंगना यामना चेक्सिनगदबने नुपासिंगी ngahekki ओइबा तोक्सिनबा ताता नुपीसिंगना थाजबगा लोइनना मखोइ मखोइदा नुंसी हाइरक्लिबसिंग अदुगी मरी मखोंग थिदोक्तुना करम मिsak no haibadu khangdokadabani adudi natana nupa amana harakle haiduna nupa gi ngaheki chironda ngaururobadi dasa kya tagani loina nupa sing nupi sing ba awang bathakte ikai khumnagadaba makhoibu karisu laitana khanbadi langani miya ma halurabadi mahakchuno badi mihat adugi phalla kan haibasi nupa sing na matam punamakta kauroidabani atopa pau amadana senmi sing khusuman pithok piu aina wakan mifam chathakre All Manipur Ward Development Committee Skilled and Unskilled Labor Association Sinduna Labor Sing Sahi Ama Thamari Rungi Khusuman Pidana Leiriba Asi Athuba de Pithopiu Haiduna Ngasi Mahotki Directorate Office Mamangda Sit in Protest Thadokkhre Chatakiba protest adu the All Manipur Ward Development Committee Skilled and Unskilled Labor Association ki Secretary Nawboy Hemamna Aikibada Ward Development Committee ki Makhada Leiriba Skilled and Unskilled ki Oina Sahi amaga thamari rungi khusuman chahi asigi ningol chakauba mamangda pithok pinaba hokiba October 13 da mahot minister ogram henari da phongdokiba Leirikhre amade minister gi maikei su athuba da pithok lagani aina thajaba pirakpa Leirhabane October 13 da wari chanaraba matung amukhanna tha asigi taraga humdoi da su minister ga unaduna talab pithoknaba memorandum pisan ki ba phawba Leirikhre adubo ngasi phawba da mari leinaba authority na karigumba amata tabakta onthorkpa leitre अथुबद सेनमिसिंग खुसुमल पिथोक्त्रपति अकन बखोंजन कया संगसिलगनी आइके साउथ कोरिया द नौना मियोइ चहुम तरागो हुमदोइ कोविड-19 नारे साउथ कोरिया द जुम सगैच नुमित्ता कोविड-19 नाबा मिगी मसिंग पुंग कुनमरी की ममांग द लैखिबा मसिंग दगी चहुम तरागो हुमदोइ हेनकतुना पुन्ना लिसिंग कुनमपन चहुम तरागा मथोइ सुख्रे अनौबा अनाबसिंग अदुगी मनुंगदा मरफुद्रा मथोइ सियोल द लैबा मिसिंगनि मरफु मथोइना जियोंगी प्रोविंस द लैबसिंगनि Mapandagi laina asi naraga mioi humpugani pan abasu thengnake makhoi tharaga lebaksida mapandagi naraga lakpa mi punna lising mari jani humpugani thoi Youkhre COVID-19 na naba mioi ani amasu sekibaga loinana lebak asida laina asidagi sekiba mioi punna samri marfudara taruk Youkhre sibigi chang chada amadasmik taruk mapanne nauna mioi chamaga taraga humdai naba phaduna quarantine dagi thadokkhre makhoi tharaga lebak asida naba phakraba mioi punna Lising kunmanga sampon umraga humdoi shure naba phabagi chang chada marfugan nipan dasmik taruk amane maragasida Bihar ki minister thabak paipaga mafam thadokkhre Bihar ki Chief Minister Nitish Kumar ki mari soba tam da cabinet minister taramari wasak loba nongma ki matungda minister ama mafam thadokkhre Education Minister Mewalan Chowdhury mafam thadokibasi mahaki mathakta chahi ahum suraba corruption case ama mayuknaduna lai haina RJD na puthorktuna mahakpo laingakta mafam pibagi maram anglakpadagini haina news agency ki pauda haire Bagalpur University dagi junior scientist amasu vice chancellor oina aduga assistant professor ki pham hapada aran batawagi maranda criminal case ama mahakki mathakta sok lising ani taraga tarit dagi chathaduna lakpani matamatu da mahak JDU dagi suspend tawkhibane aroibada content sing asigi maruiba pau khara asiba paudam jariba Manipur Local News YouTube channel amadi Facebook page asidagi yengbiri punamak pothaga chari loinana channel asina tomda kanarabadi subscribe like and share tawba kawri kanu punamakpu amuka hana thaga chari